Miss PAODAM yang tabiri bersangbu Yunam Anuradha de Binay Kongna Krumzare Hosei Maroi Bapauda Manipur na India the protection amata yaudana mars tauke haina Manipur People Democratic Prana Hairi Kunza Tarahum Dogi Nahasangi Oba Youth for Change Koba Organization Kray Pakistan da Kongang Tarani Tuge Mapam Kaya landslide Pumjang Kray House of Popson on a Bizarre Manipur na India the protection amata yaudana mars taukiba Asi Matamatuki Miamge Mehut Singe Marakta Links and Manadaba Pusen Dinakidaba Kaya Aduna Malamda sovereign country ama Oramba Adu state ama Kibani Ngasesu India ke constitution da Manipur Kanaba Kariguma Amata Yaude Haiba Asi Ngasigi Mihut Singna Kangna Satpa Chongani Natrabadi Kari Urakani Haiba Adu Kanta Haninge Haina Manipur People Democratic Prana Pondoragli Manipur Press Club the Panthopa Pogi Mipampa Amada MPDF ke Secretary Sapam Samongona Hai British na lisang macama panta Niputareke August ke tang Taramarida Manipur Thadokna Sakraba Matung Manipur State Constitution Act 1947 ge Makada Manipur State Election Rule 1948 Semduna Mekan Pangtokna Miamge Mihode Yang Kainitoi Kanduna Maning Makatamba Manipur Orambadagi Lesang macama pan Nipumapange September ge tangkun Mathoida Merger Agreement Taunatuna Karigumba Lamda Masage Protection Amata Yaudana Part C State Ama Oina India da Tinkiba Adu Matam Aduge Sashonda Amadi Birodige Ladiba Miamgi Mehutsangi Marakta Lingsent Manadaba Pusenta Tina Kidabake Aduna Maramamane Maramasna House Ladiba Sasona Traga Birodige Ladiba Miamgi Mehutsang Asina Lila Dramagi Monda Dialogue Jataduna Singi Lantariba Situpiro Rasniti da Lila Dramagi Janapam Late Lebakasige Constitution da Manipur Kanaba Macheta Amapawa Yaude Masi Kambiduna Wakal Kantaraga Lebaka Asigi Miampa Amade Lebaka Asibu Sakwata Maikaida Puranaba Tabakta Wasungani Sakti leba India Mapangang Kanba Chokotpa Manipura Ama Oinanaba Mihut Singna Singilan Topitana Constitution the Piriba Article Singamadi Sadul Singda Piriba MP Amati MLS Gi Taudang Sing Japsana Pangtopada Mai Pakane Pundoke Avoid Tokyo Pain Daba Yanadaba Leba interest Toba Obilangani Madu debate Tonaraga Madugi Dimeri Merito Nenabiraga Naiva Manipur, Santi Leva Manipur, Sakapa Bharat, Prithivi Super Power, Winanava, Sevenava Honorasi, Highway. The role of legislature in tackling the present crisis and crafting a new Manipur Haibatimda, Zulagi Tang Tarukta, Pangtokeva First State Level as a competition in Makong Matang Takraba, Mairushin and Manamatum Yentokre. Office of the Member of Parliament Lok Sabha in Manipur na Sinduna Lampen Pata Labour Indian Medical Association Manipur Branske Manholder Pangtokeba Thorampa Aduda former Chief Minister Amadeshi LP leader O Ibobi Imbal Review of Arts and Politics ke Editor Pradeep Panjawam Sahitya Academy Awardee Sarachandra Thiam Jawaharlal Nehru University Delegate Dr. Guru Mayumpa Amarjit Sharma Amadi Lok Sabha ge MP Angamsa Bimol Akoijamna Mathang Sina Chief Guest President Amadi Guest of Honor Oina Saruya ke Tharamaduga Marilainana CLP leader Ogrami Bobina Chief Guest ke Warun Piraduna Hai Miyobe Aikoina Aina Hele Kanduna Chalabadi Mangondagi Henbakaya Amasulangone Haibase Aikoina Kaidung Takawru Devani Maramaduna Jakorpalang Dam Singe Miyoi Singna Makoina Togadaba Tabak Singda Mai Onsinduna Pazana Toba Ngambagum Aguilam Damba Asidaleba Miyoi Singnasu Isagi Itaudanga Mai Onsinduna Matamatangi Oba Toto Wato Gada Mai Pagna Tabak Toba Ngamna Bahona Minasi Luinana Manibut Toglibas Ani Hansela Rabi Irang Azi
kanagumba mioi amatana thon ningdabagum malemda leriba mioi singnesu lan kana su pamde adumoina mag malemge chawkhat sawkhalaba mafam kya dasu issue laitaba mafamba amata leiramloi adumoina mag manipur gumba pikraba state asid thokpa irang center na laksambangam daba haibase center gi kari karamba hidden agenda leibagino maram maduna lamdam asige miyamge khandana thogliba irang asige warishinda ma purakpangam daba ngamdana thambana state asige kanaba karino atuba matamda irang asige warishinda ama puragnaba center na honabiyo haiki integrity leiba achumba kitangda siga kidna akoi manipur se amutang akoi hangi sahi bising kaya hena lermaba akoi pai kuna thabiram manipur Singching Radio Kaksinge Ahanba Tabiri Besinge Unaba listeners May 2025 ngasi pangthokre Kaksing Sumnang Laikai Ashram Lambi da Laiba Chingsing Radio Station da pangthoke ba tharamaduda tharammapu singko ine sarugya kibe Dr. Nongaitem Pramodini na hai radio tapage hanibi asi lisang machama pon maripu maripudrage matamga hausake matamga kharamakhay khenare lisangani aswai dage radio tapage hanibi asi kharamakhay hantakre Alaman chingde adama radio tanarabasu inkhalakliba nahasing mairo singna radio tabage hanebe ase kaya irai leitebadam na tawre maru ena India Langana community radio station kaya ama hangdo haliba asina inkhalakliba nahasing amasung mairo singda kana kana raba tharamba kaya sandukna makhoi busu radio tabage hanebe lehenba amade Makoi gi haina saba haitu sing thoiba sengka pangbo handuna makoi desu radio ge kana bakhangan se amasong radio tabage haina bi lehnaba puna honamina se su phondo ke sing radio ge ahanba tabiri basinge unaba tharampa aduda sarugi yaba lakiba singna magi haizaba isai monologue dialogue saireng pathokpa mimicry na singba tharom kya kaloina na pangthoge ba tharamadu naurempa amuyama Tabak Potharaba Oza Naurem Nopur, social activist Dr. Y. Bhagit Chandra, social activist Naurem Tababi, Naurem Ombi, Bijapati, Dr. Nongaitem Pramodini, Mayang Lambam, Kunjakesho, Elias Mukshand, Langpu Lakpampi Ibotombi, playwright Kaidempi Ibotomba, lyricist, All India Radio, Amasung Sapam Chandra, veteran singer Chingba, Sangaribakiana, Tharumapu Sengwina Sarugaki. Iringbam mamang laikai dage kumuk samba zibongi lusing makada uname samle constituency ge kunza tarahum doge nahasange oiba youth for change koba organization among us semkrai zibon gi yumdang ase pangthokpa mipampa amata youth for change as semkibani oiname samle constituency ge manungda leiba iringbam oinamba laimaramba hainobok yumnang kuno kaino yauna kul tarahum doge na sangna sarugya ke bakaloina organization asge member oina yauke taranga mari lainana kumuksam zibona phundoro kibada youth for sense na oina mesamle constituency da chakwat thorange thabakya paikhalak kadabage ahan bakhong thang oina organization asge member singna image mingda upal amamam loina thaduna hauna ba honagani aduga kendra asida natural calamities kya tholakpada mating pangnaba sem saragani lakadariba trom suba manipur assembly election so organization asina asoba awanba ama soitana purakpa ngamgani thazai haiki Imphal amade Thobal district ke Lonaba mafam oriba Yeripoge area da asaban nomai pairaga miamdage namahaduna sel kaibada chenebani haba Manipur police ke CID posting taba personnel ama yauna punamioi ani miamna pharaga police station ekre thaudo adu ngarang numidang pungma palum taba matamda thokibani asaba nomai pairaga Miamda Kihanda Kanganduna sent Lonaba Honarambage Maranda, Miamna Paraga Police Sinekraba, Mioi and Edudi Bisnopur District Police Gate. Housing now CID Special Branch da Etistoba Yeripok to Lihel Makal Leka de Kulapampa, Amumacha Chehe Kuntrani Pant, Apopole Kidraba MD Tomba Amade Yeripok to Lihel Idiga Manaktage.
Tampang Mayum Arsat Jay Kumunga Apopa Tampang Mayum Pirosne Makoi Anina Ngaran Numidang Amambagi Kudong Sabalautuna Impaleski Yeripoka Bazadege Kaite Mambi Chapa Lambi the Lakpa Auto Amata Naratuna Sel Lonaba Honoringaida Miamna Makoi Anibo Pakibane Miamna Makoibo Pabage Pau Adu Tabaga Impales District Police Gate Timsang Lake Police Laglaba Matunda Miami Irangadu Control Tauraga Andhra Police Station Napuki Nakalamuramda Taudoga Sigi Matanga Andhra Police Na Kesama Lokat Pagaloina na Paraba Mioi Animak Ngasi Duty Magistrate Ke Mamangda Putolaba Matunda Makataba Investigation Gidamakta Riman Lokta Kre Haidi Human Resource Staff Blackman Tobusing Action Lokat Pio Haina Sangmaising to Topasing Development Agency STUDA ge Makadagi Marilenaba Authority ki Puning Sang Silakli STUDA ge Publicity Secretary na Thador Pasarola Mana Hai Ngasige Malim Sida Mio Besangi Hingbada Yamna Maru Eba Sawa Sarukama Oidiba Human Resource Ngase Kaksang District Tadi Sauna Fel Oide Zonent Asida Mamang Taktage Hauraga Ngasi Pawali Sang Sine Satarakiba Thongselna District Asagi Yanglam Assembly Constituency ki Manung Chanba Sangmaijing Dege Arong Nongmai Kong Lapopatera Amadi Tokpasang Pawgi Manung Daga Mingyu Aina Mahilo Ishang Taruk Tarerom Asibaga Pankako Aiduna Thambire Jonenchegi Makok Thangba Officer Amadi Lanai Miu Karaka Manaraga Human Resource and Da Sauna Blankman Tauribasang State Asagi Vigilance and Anti-Corruption Department Atubada Miang Sangbituna Makatabe Action Lokat Bio Heidi Manipura Kickboxing Jayadaba Kya Labana Sanarishing Amadi Mama Mapasang Wakal Jamna Handuna Manipura Kickboxing Sanaroi Lerak Loidore Maramsina Miamna recognized Dauna Federation Ge Makada Kakta Sanahan Bio Haina United Association Kickboxing Organization Manipur UA Komge Secretary Ladi Kyang Pamfa Bedikna Manipur Press Club Tapang Topa Pawi Mipamda Heidi Mana Makata Kibada Manipur Lady Ba Jayadaba Asi Asingba Kangdrabadi Sanarekiagi Career Manglagadra Haina Mipaiwa Pawdagi Amadi Manipurgi Kickboxing Sanaroi Sing Mangmay Yabaki Maunda Lakli Masi Yaragadi Amata Waina Punsilaga Jaminage Kana Hausak Pawa Narapani Amadi Punsanba Yaruidaba Oibana Press Meet as a Pangtopani Kickboxing ki oina Ministry of Youth Affairs and Sports Government of India na Masakangba Kickboxing ki Federation SCWAKO India Kickboxing Federation Khaktani aduga WAKO India na Sakhang Liba Manipur ki Association ASI United Association of Kickboxing Organization Manipur UAKOM ne aduga Manipur da KAM ba haina Khangnariba Association ge Luchingna Sarungbampo Umakantana Ministry of Youth Affairs and Sport na Masak Kangdaba National Kickboxing Federation nan Government Haba Federation da Amaka Chaminai Maramsina Hauki Bakumsali Sangani Kunma Toida Goa da Pangtokiba National Championship da Mahana Thaba Sanorising Championship adu da Yahundre Haina social media da Biden Satkiba Suleke Madu WAKO India Kickboxing Federation na recognized Todaba Association to Oibagine Adubu Maduda UAKOM na Thaba Sanarishing de Sanaba Yaudana Medan Gasulorke Goada Yauhandaba Sanarishing so Makoina Yauba Punkidabage Maram Kanglakuna Hoseti UAKOM da Janglakuna Sanari Amade Makataba Nastan Amadi International Ge Thagda Sananaba Jatnaba so Sam Saba Yauri Maram Sina Ministry na Kangba WAKO India Kickboxing Federation Amadi WAKO India na Kangba UAKOM da Sanaroi Shingbo Sanahim Biduna Sanaroi Shingi Punsi Amadi Career Sembio Haiki KP Publication Sinduna Reader IAS Kangsam Radha Kamarna Iba Sadenk Lairikani Amadi Wadimacha Lairikani Ngasi J and Manipur Dance Academy da Pangtopa Thorum Amada Honabi Matung in a Pongkray
Tharomaduda Pasoid Kendrage MLA Sapama Kunjakeshwar Elias Keba Sahitya Samalochak L Memo Singh amade profession Hapamba Aruna Sahitya Samalochakna Atoba Mitung Tharomapo amade Akanaba Mitung Waina Sarugake Radio IAS Kangjam Brada Kamana Iba Ngase Pongkiba Lyric Sing Adudi Sareng Lyric Da Mungba Iran Yai Tamna Amade Mama Siza Laisaringai Amasung Wari Machada Lyricta Yening Tha Tunglare Pamubi Amade Kauri Yogatore Imadi Kaubasini Manipur Public Health Engineering Department Specific Identification Number SINK element Thaba Madamda Pom Jumna Menduna Nim Sumna Thanaba Tabak Lokat Bio Haina All Manipur PHED workers and Imshishang Magidaki Taxilakli Nasi Manipur Press Club the Pangtokiba Pogi Mipamba Mother Association Asiki President Sapamba Sabukona High Manipur Public Health Engineering Department Employees Shingi SIN number Launaba element Tabagi Pomda Lana Memtuna element Tare Haiba Asi All Manipur PSED Workers and Employees Association na Kangmangamle Masina Lana Tazin Kibat Tarabadi Casual Master Role Oina Tabak Toriba Singda Aduki Matik Sohangadore Jahi Kuntrarom Casual Master Role Oina Tabak Taudaklaba Singe Yengduna element Taba Madamda Name Chumna Tabiu Amaramda Department Asage Regular Post Chambika Humputare Lomp Hangduna Lady Masisu Casual Oina Matamba Sangnadage Tabak Taudaklaba Mioi Chamaga Taduk Lompa Asi Oina Regular on Topio Amadi Casual Sink 1 day off per month Oriba Asisu Loktopio Pondoke Kumzali Sangani Kulumdogi Megitanka Homdagi Hauduna Lamda Masada Togleba Irangasina Marambo Edaka Moria Prem Nagar Daki Lansanar Duna Lamboy Konang Kong Rally Camp Changjapam Lauduna Later Kibi Masage Anaba Amana Maramo Edaka Layo Krabi Surukai Bump Ibim Sage Lana Tharampa Pangtokpada Karada Orebasum Matenko Oinaba Haiduna Minungsi Amakalonana Lake Drabi Asage Ibung Manunda Kanglepa News Tengbang Lup KNTL ge Maike dege Angambasal Oina Lupalising Taruk Tengbang Ki Craig Hariba Tengbang Kongsat Aduda KNTL ge Vice President Arambam Bedna Advisor Ilangbam Pramo Devi General Secretary Saikompe Ebi Maite Executive Member Nongtombam Bisorjit Amadi Nongtombam Debikana Chingba Thomi Singna Saruya Ki Ngasigi Tengbang Kongsat Aduga Mari Lainana KNTL ge General Secretary Saikom Baby Maitena High KNTL ge members Singna Angamba Sampamba Kainaduna Lepalaitana Kanaliza Traba Wana Arba Singidamak Angamba Takta Tengbang Piduna Sulakli Lamdamasada Ladiba Hena Kudong Satraba Awabataraba Mio Kabasu KNTL ge Maike dege Makatana Mateng Pangnabasu Honake Loinana KNTL na Awana Taraba Singidamakta Angamba Mateng Tausariba Asida Manipur Ladiba Miamna Support Tawinaba Hainaso Apil Tauke Kualta Municipal Council 1 number 6 Dagi MP Abdul Khalik Ase Kwamana Khak Karbatauba Miune Haibakangi Maki Matakta KCB Punsiba Maitina Maran Kya Sirakliba Si Lekai Miamna Yaning de Haina Ward Asige 1 member Nurai Bibigi Yumda Lekai Miamna Mitinda Pangtopagaloinana MP Abdul Khalikta Maran Siriba Si Sibigano Haidi Lekagi Mipampa Adada Saruya Kiba MD Abdul Khadina Pondora Kibada KCP Punsiba Maitina MB Abdul Khalikpo Mihat Mipunda Chenaba Wahiwata Kya Maran Season Ba Amadi Jara Talav Kaini Yole Haina Maran Season Ba Leka Miamna Yaning De Mase Mahangna Taukibalete Amasung Kwaktagi AKYBO Anjumand Tongamba CHO Singna MP Abdullah Khalikta Wediba Maranta Yumpampa Yaudabane Arambane Haina Sengdoka Waronta Pirubada KCP Punsiba Maitina AKYBO Bo Atamnana
MB Abdul Khaliki Mitang Changi Haina Maran Chirag Luba Sisu Lega Miam the Yaning Day. Me Amagi Maranto Oiba Haibasi Kumna Me Aduge Maramda Tiraga Haigadabani Mediage Kudanga Away Akumba Donabasu Lega Miam the Yaning Day. Maram Sina MB Abdul Khaliki Matakta KCP Punseva Maintenance Sidaba Maran Sibitanaba Haijari Haidagle. Me Pampa Aduda Lekage Miogia Susaruga K. Gi Kutangda Awai Akum Taunavasi, saying not like I Miamna, Janingde, Jumpam Jaudava, Maralasi, Sibi Danaba, KCB Punsiba Mategi, Matakta, Hanna request of Jerry. The Kaleidoscopic Artists Association Linka Kiba Taramangarak Suba Mapokomon Thoram Pangto Kibagalunana in production on folk dance Ama. Oiriba might be lighting Zagoi, Tawal Zagoi, Amadi, Nonga Zagoi, Taramba Cray. Sagoba Minorirak, Maisnamp, Nong Tomba Leka, the Pangtokpa, Mapokomon Tarampa, Aduda, Manipur State Kala Academy Awardee, Ning Thousamba Azit Singh, Indian Forest Service, Retier, Sinamp, Dhananjoy Singh, Amasung Department of Dance, Manipur University of Culture Faculty, Oinampa, Sumil Devina, Toba Mitunglen Singh Oina, Sarugaki. Taramaduga Marilainana Kaleidoscopic Artists Association Asige Zagogi Oza Dr. Leitantam Santos Nahai Association Asina Tungda Haudagliba Nahasingda Manipuki Kalsa Asina Samlakpa Matamdagi Manipuri folk dance Asi Haurpa Maramna Nahasingda Takvidaba Yade Hendaba Yade Haibiki Wakalonda Association Asige Mapokuman Tarunga Marilainana Manipurgi Pazaraba Culture Amade Nada Ase Yokarpada Hena Maru Ibatong Laurakani Haibiki Wakalonda Annual Production on Folk Dance Ase Haudopani Haiki Dance Asida Artist Kuntra Mangaromda Saduka Yaduna Maibi Lighting Zagoi Tagol Zagoi Amade Nongoi Jagoi Atopa Jagoising Utke, Lunana Association Asidigi Masang Naidaba Muikia, Putopa Lake Haiki. Parliament Mipam Matunda status the popular Oiba Langaka Ama, Laklapa Yai Haina Miamna, Paneriba Ase Congress Party Gumba President Rolbo, Yamna Pamzaba Sink, Lady Bana. State Asida, Makatana President Role as a Adumak Laki Gane Haina, Kurai Assembly Constituency MLA L. Sochandana Pundoragli. Wapomasi Kurai Sarjo Lekaida, Leba Mitines Sanglinda, Leisang Temp, Sagei Apunba Lup, Manipurna Sintana Meritorious Award 2025 Yantopagi Taramda, Paumisana Hangba, Wangi Pakomo Ina Mahana Haikibani. Sochandana Makatana Pundor Kibada, Congress Partina Lamdam Asige, Miambo, Apangba. Sinaba, Honabada, Achoba drama Amatauri, Mapungoina, State President Rund Lakraba, Matungana, Miamda, Presidenge, Rol Asibo Pamdaba Sarabasu, PR Laktringe Amadi, Hek Lakibaka Congress ke Luching Basingna, Pondo Kiba Wapam Singh Miamna Amuhana, Nenaba Matautai, Maru Ena Manipuda PR Lapa Matamda Congress ke President Su Odiba MLK Magat Chandrana, BJP Double Incident Adu Congress ke Brahma Sastra Ministrina, Kapadagi Incident Nama Pel Oidi, Haina Pondo ke Amade Congress MP Bimola Akoijampa Amade Congress Leader Singna. Parliamentary status is a PR Tamnapa Dimantau Kibani. Asuna Congress ke Ladiba MLA Manga Asina State Asitake Lengak into Bada Achobatho Danka Laukraga Nasina PR Gimayuk Deliva Amuka Sarapa Ase Miamo Apangasi Bani. Loinana Makogi Asegumba Tamoi Seng the Batonga Asina State Asidang Asisu Makatana PR Ase Lekibani. Hariba PR Ase Tuba Matamda Loigan Habagi. Tazabasu Latri Haiki, Marumda Congress na, Manipur Yauna, Lebaki Tungantunga Mapamda, Chataragliba, Botar Adikari Yatragi, Matangda, Susintrona Makataraduna Congress na, Chatariba Kongsangasi, Yamna Maram Chade, Makoina Kongsangasi, State Asida. Changshin Ringaida, Makoina, Handokibana, Lok Sabha election da, Mato Karamna, Mai Pake Haiba Adu, Hana Nenaba Matautai. Lok Sabha election da aduda chingka amate tampake mapampa ayambada Congress na matokanam na voter pangke habasi miyamna khangnarabani
aduna makoigi asoiba adu hana sendakwa mathau tai haiki tawkhalei du di adu idi manung da khara lei hai natro NPP oram bai ai NPF oram bai ai natragana akoi gi BJP manung de oram bai ai moi support mi khara lei de hai bane ba sarkar thugai ba pami di Congress ni adu president rule la ba pami ju Congress ne ba adu ho ji da panglaw law ba ne ba ngana Impal is Yogasana Sport Association Sinduna Kongba Catholic Community Hall Number 2 da ngarang legi nomini chatarapa second Impal is Yogasana Sport Championship 2025 nga solution krai loishin ba thoramda thongso assembly constituency ke MLA Thoksom Biswajit Uchekont Nongpok Gram Panchayat ke chairperson amade members na thoiba mithunglen singoina saruya ke championship aduda Masage chahi taruk tagina humpumanga phawbagi mathakta leiba singe tongan tongan ba category mapanda traditional yogasana event participant marputa tarukna sarugya tuna athoyen tanakhe tharomda sarugya khiba thong constituency ge MLATS bisawjna championship aduda veteran ke category ama habliba asige kanaba oina chahi nauriba angang singna ahan singe matung induna sanaba yawraklabagi kudong saba ama piri haike lamdam sida tangdu leita daba leiriba ase miamna haukiba aranba amati achumba sing kauthong naraga lamdam sida ing tappa hanjil langnaba honabada lowayaba thodang lawmina se haike miobeda plastic na piriba kudong thiba kya dake kharadango oirabasu kannaba Ngamnanabagi Pandamda Risne Institute of Medical Sciences RIMS Impal Plastic Free Campus ke drive sathakre ngasi RIMS ke Director G Sunin Kumar Sarmana lusengduna hospital asige akoi badalairiba mafam sing maru aina Man Road Hostel Hospital Complex Danton College College of Nursing and Academic Departments Gen number 1 amade gen number 2 gi mafam singda siznaba loiraba plastic epolam sing chekhaiduna leiriba singka adu khongatuna mafam sa na thamki bagaloinana hospital asige manungka amade mapan ge 100 years ke manungda tobeko yonba amadi chaba singdasu athingba thamki bagaloinana Swasta Action Plan 2025-26 ke manung channa chathegeba plastic drive aduda hospital asage medical superintendent deputy director administration then academics principal of nursing heads of departments resident doctor association RTA RIMSU create amadi MSS ke maru eba luchingba singsu saruya ke North West Pakistan ge district amada nong kanna haithabadagi isau amasung landslide thoktuna miyoi chani hana thiba khangtana leire haina official na phongdokre Mountainous Khyber Pakhtunkhwa province tana khwaidigi hena soke hairi thiba khangtriba migi masang hangalakhi gani haina thajanari laikhidrabasinge imang manung natraga mari mata amata tholoktabadage masak khangriba haksang nipande leiron sankre haina bunagi deputy commissioner office ke wangangloi jahangir khana phongdokhe lambi kya sumahan tangkre hairi khungang taradage tarani thoi phawge mafam kya landslide phumjengkre hairi Nagaland Governor Laganishan Lekidabagi Matunda President Draupadi Murmuna Manipur Governor Ajay Kumar Valabo Nagaland Governor Oina additional responsibilities Lona Wakankre. Thansagi Nimidang Wanamda Rashtrapati Babandage Thokpa Seronda Hadi Laganishan Asi Taminadu ki BJP ki Luchingba Oina Kuina Tabak Taramki Rashtriya Swayam Sevak Sangha RSS ke veteran amasu oiramki makokta sokpadage haukiba thadagi intensive care da lerakibani India gi Union Home Secretary oiramba Ajay Kumar Bala lisangani kunmari ki December da Manipur gi governor oina office parakibani sayes gi February thada president rule thamdike ki mamangda Manipur gi governor oiramki parliament na
tha taruk amaka president role thambage ayaba pikraba tungda administration ge SARS mahana puraklibani maitei amasung kuki jo community ge marakta thokliba charangna ba ase loishilaga santi purangna ba kana honari lesangani kunmari ge November thada thokiba achoba khutthongna ba adugom ama thoktrabasu unkanabadi leptri Kanglopa nige marakta wari sanabadi leptri governor ge makhada mahake state administration state asige maroeba thabak tharam kya pai khale sanabige pauda numin nipan ichumna sathagadaba kuntra humdoirak suba all manipur shooting competition 2025 khangasidege khurai assembly constituency ge MLA laisangtham susandro maiteina Tauthong Lamsang the Leba Manipur Rifle Association ge shooting range da hodokre National Rifle Association of India New Delhi ge meyang makada Manipur Rifle Association sinduna tongamba unit mapandage lakpa nupa shooter chamagani phumatoi amadi nipi shooter kuntramatoi punna shooter chamaga humbodrani thuina sarugya dune event chamaga kulumdoida adoi ahend Tanagadariba shooting competition how to get Tharampa Aduda, the Freedom Manipur ge former editor Rajkumar Ranendraji Committee Manipur UGM ge secretary Nahakpam Santa Amadi Manipur Rifle Association Impange President Morang Tempa Rachindrana Athoiba Mitong Lensing Oina Chiruyake. Shooting competition how to get Tharampa Aduga Marilenana Kurai Assembly Constituency ge MLA Laisangten Suchintrona Pongdorakpada Manipurda gun license pibage athingba thamlagliba asi maro aina gun license pariba miyosingna makoge license ganta adu niamba kaida seasonalakpa asidagisu chawraba machangama oile masida natana sutara ama oina nongmai kamningma matamda kapayade nongmai kapagi piriba ayaba niamba aduge makhada yariba makai aikoina chatpa matau tai amadi miyamge yaifana bathaba ge MLA singna tauramdraba miyam karamba phibampa amada lerungkadage habadu so miyamna khangpam thoi hazu tholibai irangka asesu maru aina drug ke mayukta lengana lebluba mapalamdage naronda changsilakiba miyoising thinglubadage ne habasi miyamna mamutana khangde haina so phongdoki Hausagarobada Maroiba Pau Amane Pisari Manipurna India the protection Amata Yautra Mars Toki Haina Manipur People Democratic Front Hairi Kunza Taram the Ginasangi Oba Yuta for Change Koba Organization Amas Semkray Amazon Pakistan da Kun Tarani Toge Mapongka landslide Punzenkray Imes PAODAM ngasagide matang asadaloy jare meng tabiri basang ba mukana khurumjare